Hi, welcome back again. So, ngasi video se Tvs Ntorq ki speedometer do atu gi adai da koi kamai set tawa adagi and how to connect Bluetooth adu gi matang da isi semjabane video se do masi tang ya miek taminer se do also sida lere koi digital meter do koi gi stedana koi gi kana pire sida na koi gi engine gi cool heat ko adagi somdana koi fuel gi magi sang sida loi lere ko adu sida speed to sida lakadini ko adu sida timing ama sida lere adagi sida na koi na kilometer cam ko cam run tawre habni ko sina trip haina thai ko sida trip hai ju kilometer sem samana num ire ko adu sida na point amu khari yawe adu sida na koi gi eco ga power ga koi ani le light che eco da thawra na green adu ga power da thawra na red lakdoi ne ba adu masi sidai koi dum show tawjara ke speed kaya da sigi power si red color ngala ke abdu su khangani adu ga sidai da na koi light lere sidai da na koi gi keno lere fuel gi sidai da koi reserve ki makha da lakha na sigi indicator se blink tor kani ko adu sidai da light masa ma lai green ama sina koi keno ne koi gi sigi display sigi brightness sigi sensor ni ko light da koi gi angan ban daytime da thok kana sidai muk light che muk khrang ngang khala kane ba adamai tawdana laire de sida ani sina side indicator laire side indicator se kamai ngang ge smaina si keno je on tor kan da smaina mai ngal kani ko to sigi feature je si gari khatani ko laire se top keno da laita bane ado sigi eco ga power gi se sem thing yeng mine si ko cam speed to kamai taw ge have kan da teng bi cam speed kya da power kan da la yeng je mình được nằm tới còn không nằm mình cao jadi yang ini aja mana cari aja kangle leka paganda mungsu ngale ngan bedi tang tam na tam na kelak ado zik gari je magi 60 koi gi average 50 plus la 60 dai da koi gi eco mode se nga lai ko ado ne sigi keno se ado zik kamai tawna koi bluetooth connection tawbuge habdu su yeng mine se da koi gi sida koi gi connection taw kan ming ga loi tholakani go horen yeng mine si go zik play store da sange ko men play store da sanga ga हम अखोई ब्लूटूथ कनेक्शन तौबैनी को हाइजे प्ले स्टोर संबिरनी अदुग सिदा सर्च बार जे संबिरगा अखोई TVs कनेक्ट आना थिबिरो सिदा कनेक्ट एन थोलेगो TVs कनेक्ट तौरकांदा सुमाइना थोलानी मागी केनो जे सिजे इंस्टॉल तौबिरो अदु सि हुजिक कनेक्शन लोरे केनो तौबो डाउनलोड तौबो लोरे ओपन संगाजिको ओपन नंबिरनी अदुगा सिगी अलो तौबिरनी चालो लोय तौबिरनी को अदुगा सुमाइना मागी इंटरफेस सुमाइना लानी सुमाइना अदुगा लॉगिन तौबिरनी लॉगिन तौबनी नंगी अकाउंट गूगल की अकाउंट फेसबुक अकाउंट अदगी सिदगी दम चूज तौबिरनी को इसाना पामदो अदे मोबाइल नंबर हापेसु यारे अदे एई मा सिदा मोबाइल नंबर हापगे को अजि सिदा ऑन तौरे को सि ऑन तौरे हजि कमाइना कनेक्ट तौगे बदि येंग से फोन दगे मो दे लाइ सुमाइना लाइ को सिदगी कोई कनेक्शन तौदो येंग सिदा नमनी
ꯑꯩꯈꯣꯏ ꯅꯦꯠꯋꯥꯛ ꯈꯤꯇꯪ ꯀꯩꯅꯣ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯇꯞꯄꯤꯀꯣ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯏꯀꯣ ꯑꯗꯨ ꯁꯤ ꯃꯊꯪ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯗꯨꯒꯤ ꯃꯃꯤꯡ ꯑꯩꯈꯣꯏꯅ ꯁꯦꯠ ꯇꯧꯈꯤꯕꯗꯨ ꯁꯤꯗ ꯊꯣꯛꯂꯛꯀꯗꯣꯏꯅꯤꯀꯣ ꯑꯗꯒꯤ ꯁꯤꯗꯩꯗꯅ ꯑꯩꯈꯣꯏ ꯅꯦꯚꯤꯒꯦꯁꯟ ꯁꯤꯗ ꯂꯩꯔꯦ ꯁꯦꯠꯇꯤꯡ ꯁꯤꯗ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯅ ꯑꯩꯈꯣꯏ ꯀꯔꯤꯒꯤ ꯑꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏ ꯒꯥꯔꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗ ꯈꯣꯠꯄꯗ ꯁꯤꯖꯤꯟꯅꯕꯒꯤ ꯑꯣꯏ ꯃꯥꯜꯂꯦ ꯁꯤꯅ ꯗꯤꯁꯇꯦꯟꯁ ꯁ꯭ꯄꯤꯗ ꯑꯗꯒꯤ ꯗ꯭ꯌꯨꯔꯦꯁꯟ ꯂꯣꯏ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯦꯚꯤꯒꯦꯁꯟꯁꯦ ꯁꯤ ꯅꯦꯚꯤꯒꯦꯁꯟꯁꯦ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯦꯚꯤꯒꯦꯁꯟꯁꯦ ꯅꯝꯕ ꯀꯥꯟꯗ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯀꯅꯦꯕ ꯃꯦꯞꯁꯦ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯀꯅꯤ ꯁꯤꯗꯩꯗꯒꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯁꯦꯠ ꯇꯧꯕ ꯌꯥꯏꯀꯣ ꯒꯥꯔꯤ ꯊꯧꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯤꯗꯒꯤ ꯌꯦꯡꯉꯒ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯣꯟ ꯇꯧꯔꯒ ꯑꯩꯈꯣই ꯄꯣꯀꯦꯠꯇ ꯑꯗꯨꯝ ꯍꯥꯞꯆꯟꯈ꯭ꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯧꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯤꯖꯤꯇꯦꯜ ꯁ꯭ꯄꯤꯗꯣꯃꯤꯇꯔꯁꯤꯗ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯅꯦꯚꯤꯒꯦꯁꯟ ꯁꯤꯗ ꯂꯩꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯞꯆꯟꯈ꯭ꯔꯅꯤ ꯑꯗꯨꯒ ꯁꯤꯗꯩꯗ ꯂꯣꯏ ꯊꯣꯛꯂꯛꯑꯅꯤ ꯊꯧꯕ ꯍꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯄ꯭ꯔꯖꯦꯟ ꯂꯣꯀꯦꯁꯟꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯇꯧꯒꯗꯣꯏꯅꯦ ꯑꯗꯨꯒ ꯅꯦꯚꯤꯒꯦꯁꯟ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯧꯕ ꯍꯧꯕ ꯀꯥꯟꯗ ꯑꯃꯨꯛ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯩꯅꯣ ꯃꯤꯇꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯧꯕ ꯍꯧꯕ ꯀꯥꯟꯗ ꯂꯦꯐꯇ ꯆꯠꯀꯗꯕꯅꯤ ꯔꯥꯏꯠꯇ ꯆꯠꯀꯗꯕꯅꯤ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯣꯏꯅꯃꯛ ꯃꯥꯅ ꯂꯣꯏ ꯏꯟꯗꯤꯀꯦꯠ ꯇꯧꯔꯛꯀꯗꯣꯏꯅꯤꯀꯣ ꯁꯤꯗꯩꯗ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯗꯩꯅ ꯑꯩꯈꯣꯏ ꯕ꯭ꯂꯨꯇꯨꯠ ꯉꯁꯥꯏ ꯀꯅꯦꯛ ꯇꯧꯈꯤꯕꯗꯣ ꯑꯗꯨꯅꯤꯀꯣ ꯑꯗꯣ ꯉꯁꯥꯏ ꯑꯩꯈꯣꯏꯁꯦ ꯊꯧꯕ ꯍꯧꯗ꯭ꯔꯤꯕꯅꯤꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯝꯕꯩ ꯋꯥꯅꯤ ꯑꯩꯈꯣꯏ ꯊꯧꯕ ꯍꯧꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯁꯤꯒꯤ ꯒꯣꯒꯤ ꯕꯇꯟꯁꯦ ꯁꯤꯗ ꯅꯝꯕꯤꯒꯗꯕ ꯑꯗꯨꯒ ꯍꯧꯒꯗꯕ ꯑꯗꯨ ꯁꯨꯃꯥꯏꯅ ꯍꯦꯛ ꯊꯧꯕ ꯍꯧꯕꯒ ꯃꯣꯏ ꯗꯤꯔꯦꯛꯁꯟꯗ ꯁꯨꯃꯥꯏꯅ ꯄꯤꯔꯛꯀꯅꯦꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ In 250 meters turn left then make a U-turn. ꯁꯨꯃꯥꯏꯅ ꯊꯥꯔꯛꯏꯁꯤ In ꯁꯣꯝꯗ 100 meters turn left onto after NH2. 100 turn left ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯏꯟꯗꯤꯀꯦꯠꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏ ꯄꯤꯔꯛꯀꯅꯦꯕ ꯑꯩꯈꯣꯏꯅ ꯊꯧꯕ ꯍꯧꯕ ꯀꯥꯟꯗ ꯑꯗꯣ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ how to set a digital speedometer of TVS Ntorq to connect with Bluetooth ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯤꯗꯅꯦ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯁꯨꯝ ꯁꯤꯌꯔ ꯇꯧꯖꯔꯛꯏꯁꯦ ꯑꯗꯣ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯂꯥꯏꯛ ꯑꯃꯇꯪ ꯇꯧꯕꯤꯔꯝꯃꯣ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯃꯁꯨꯡ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯇꯪ ꯇꯧꯕꯤꯔꯝꯃꯣ ꯃꯊꯪꯗ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯍꯦꯟꯅ ꯐꯖꯕ ꯃꯑꯣꯡꯗ ꯑꯃꯨꯛꯀ ꯍꯟꯅ ꯑꯞꯂꯣꯗ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯥꯏꯔꯒ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ